Pauxede impum uibamar uipa pau khara update tawjari. Russia forcing nongpok thangba territory tamna changsilakre. Ukraine Crimea oil drilling da attack tawkre. European Union da jauna da bakipna honapubu European losing basina taramna oglava yariba summit amagi mang wadena Moscow na. Attacking hagalapa jai hana Ukraine President Volodymyr Zelensky na mang jauna da phangdokre. Ningthaukaban mita Russia ki force na nongpok thangba Ukraine da lanpham gi mamang paring da leiba turel paring ki territory faisen kre. Saul khara asida maru eba lanpham city adu arakraba Severodonetsk ki khada Seversky Donetsk turel gi nongsu thangba Ukraine na ayamba paiba toren torban paring da leiba ton toskip ka paire haina Moscow ga yanaba separatist sing aduna phongdokre. Ukraine bohar ba town adu da Moscow na mai pak basing laikre aine ake. European Union territory na question ba Black Sea da Russian outpost sa mohariba Karinin Great tangai fadaba potsing pubada ating ba thambagi damat. EU member Lithuania gi mayuk to tabak lokat kani ana Moscow na kihan gre. Thangzadagi chanaba haukiba Lithuania gi ating ba aduna outpost adu da koila joching yung kai chana da bagi masak sing amusung thagwang ba technology pusin bada ating ba thamli. Aduba madu European Union na thamba sanctions ki makhada mathau tabadagini ana Lithuania na haike. Kari da fan khebagi haiba kudak balik chumba sing pidana city authorities na Ukraine ki khwaidagi saw Black Sea. Hidangpham Odisha da fokhai bagi makul sing tai haike. Amrom da Crimea ki oil drilling platform sing da attack tawre. Haina Ukraine bo ngarang Crimea ki makko kaduna maral sikre. US attack atu da myai manga kankre makoi ki manung da ahum soki. Ada isingiramak thiri ana mang haike. Russia na February kunmari da Ukraine da military operation chathaba haukiba adugi matong masi Crimea da offshore energy infrastructure da attack darokpa hanbane. Maka tarakwa atoppa pauda Russia kidamak spy network da yawi hana chingnaba channel public leader ane Ukraine authority na fagat kre. Ukraine channel government official amasung business dealer amabo Russian spy network amada yawi hana chingnaba dagi. Pagat kaya hana Ukraine ki security service na ngasi lebak po meta phongdokre. Singna pamiyo ani adu security service of Ukraine SBU na baming phongdokide aduba makoi adu cabinet of ministers singi secretariat da senior official amasung chamber of commerce and industry da department head mani haike. Adiba inspiring adu muthan na makoi na tangka kya thongna akhanabo operation na basa thagre and SBU na Telegram after statement amada haike. Officials sing asna aikoi defense capability dagi hauraga tongan ba intelligence I pausing amasung Ukrainian law enforcement officers singi person data yauna makal makha kya intelligence ki pausing yengna bada piki aina SBU na haike. Wafa masiki matang da Russian akudak tamat piratri marwina singna ba mi ani adu video amada Ukraine firan adugi mamang da phamba ui amasung makoin Moscow ga collaborate tawnai haike. Aduba makoida ngagliba wafam adu namduna aki akang nangalaga ngaglibra abado kudak da siang na kang bangamde. Airiba music aduna makoida firiba pau adugi marweba amasung aron bathak adugi makha phone thabak amada dollar lising ani da lising taramanga phoba Russiana pi haire. Miyani adugi manungda amada video adu da phongdorakpada mahagi thabak singkidamak punna mahak dollar lising kunra ga humdai phangkhre amasung athopa aduna punna dollar lising kun ga darit phangle haige. Koro na kang nabo maming da kiri faina miyo amna mahagli singani taraga daruk dagi Moscow ga kusan naraki bani aiki aduga atofa aduna mahagli singani taraga mapandagi tabagadu toraki bani haire. Ukraine ge refugee angang singidama Russian journalist na Nobel Prize record oina yon kre. Russian President Vladimir Putin na manimaka tambal lebak Ukraine da landa duna mi pak sana sianba masong angang kaya awaba tahan kiba maram na refugee taraba angang singdamak. Russian journalist Dmitry Muratov na mahaki Nobel Peace Prize adu mamangge record tugai pu na US dollar million 103.5 da auction laukre aire. Yon bagi tabagadu tawkiba heritage auction gi spokesperson on the leriba mi adu kanano haiba confirm tawkite mi adu nam hakim hutta kanagumba amathadol kanilam okibane. Mi adu United States ki mapandagini habadi khangle. Ukraine ki damak lingjen manabu utuna senpham jamna fangani aina yakna sa tawki. Adubasu jamba senpham masidi thajarudi aina Muratov na bedding lorba matung da permission da phongdoke.
Thaudoga sigi mamang de Englishing ani taraga mari the Nobel Prize medal ama US dollar million 4.76 da jon ki Englishing ani kunmathoi gi October thada gold medal asi Pangkiba Russian journalist Muratov asi Russian pause Novaya Gazeta gi editor in chief ne Russian Ukraine da landaba hokraba matung da Russian sarkar na pause singnam thanan ba kan hona rakhiba dagi pause asi okriba March ta da thingjin ke auction law da fangliba sanfam ji UNICEF da hakthino na satkane masong masina Ukraine gi landa awa bataraba anghang sing mateng pangwala sinagari haire Meeting hek loiba ka minute ikan Canada na UNICEF na sanfam da fangle ana law thorake Borado ki Nobel Peace Prize asi ke auction asi haukiba thang amadagi law ba haukiba ni Bed gyade telephone da natagna online da tawraki bedazi yamna nemna leirambadagi khangauta na miyoi aman angakpa fangna wangna solaki bani hari masi atamnan masak lolaga Ukraine gi angang singkidamakta mateng pangna da butawani haina thajari ngarang phawbada khwaidigi wangba bedsi dollar lising yakhaiga manga khaktama waiki Masidagi khara hengalakhi gani ana thajaki adubo dollar million chama hengani habasi onthok thajarutoba amani haike Ayak masih thajaba ngamde ayak pun mangakre togli besi karino ayak bab tadri aina heritage auction ki chief strategy officer Joshua Bonesna Benesna fongdoki Dmitry Muratov ki wari magi puksil chawma to astembi kyana yamna thawai yaw habasi auke ban mitkhani asida khangba ngamki han mangna haike Muratov na Nobel Peace Prize si mamang seida Philippines ki journalist Maria Reza ga funda phangmina khibani magi gram samagu humputra mangagi Kehit kolumdoi gi sana adu mai lang thokan pa matam da US dollar lesing tararom phangani Borato basi Englishing ani tara ga mari da Russia na Ukraine ge autonomous lamdam Crimea loksin ba matam da su kan janing ta phong to ba journalist amane auke ba February kun ga mari da Russia na Ukraine gi mathak da landa da mi million mangarom refugee tahan khiba masong Pethe bigani sa balanchaw matung da Europe da khwaidagi chawba refugee crisis thogan khiba aduso Muratov na kan janing da phong to Ukraine Russia ki land asina malemasi nuclear land ki khuzu khulai thampham ama onthok lagane Seoul da phongba pause news stand ki headline da jamna dawwa section wa oina North Korea ne nuclear test dawba ki chawno thopa leire aina phonglagre mafan da tholaga wari sanaba amada sahi kunifan churaba office worker Lize sangna hanana mahaki oiba ofam phongdok da mataw karamna North Korea ki jamna jangna changchelagliba Nuclear bomb ki khongjang asida aikhoi ki ngamkhai amadi singi lamda thawang tawriba si mataw karamna mayungna gadi haibo wofam anglakhiba leikhrabani maramasna aikhoi ki lebak South Korea zon nuclear program asida makhadana hena chako thawang ki thafa paket pamataw tare hauji nuclear war ama thorakbagi tangai fadaba adu leire anili na phongdokhrabani South Korea de nuclear program hanna sakot angadabani haibagi boys port lobunabada sahi asigi February thada South Korea game yo saruk mari thopagi ahumdi ayawa pirakhrabani poina sina maru oina lawraga miyam amadi politician sing nuclear na daba atai power sing hena hengkathanarbagi sahi yangkai hena hoda dun lakre masina maram moidana nuclear sakti 5 lebak sina paidaba singda usit thawai daba onabagi thabak hengalakli kodamoina hauzik sathariba Russia Ukraine land famda nuclear power 5 Russia na paidaba Ukraine ba macher ki hathona thogaina ba honaragliba asine haire Maya yoina sakulak global lepak sina Ukraine gi lanfam asidagi para kya tamle Russia na nuclear gi marumda Ukraine bo josin na bo honarak ba galoina atopo nation singju mian midyeng thamlak ba yai masigi damak nuclear gi khulai asigi marumda lebak khudimana section amadi masigi matang da kumna khangjin ba amadi khangwina da ba mathau tare haina security experts sina phongdong narakle Russia ki lanmi singna Sorbiyang tamna sangchilak pada Ukraine ki lanmi sina lan thengna ba siam sakre Russia ki lanmi sina nongpok thamba Ukraine ki Sorbiyang tamna sangchilaki pada Ukraine ki lanmi sina lan thengna ba siam satun laikre aina official report amagi matungina phongdokli Ukraine ki nongpok thamba Sorbiyang city asida Russia ki lanmi sina sangchilak pada gi athuba matamda akan balanpham amasong nagani haibagi thajaba leiribani haire Donetsk region ki manung chana leiba apipa city asida Russia ki lanmi sing asida sangchilak pada gi akan balan songnapam amadi oragani Anda ki sayul kra gi matam asida Russia gi sangchilak li balan mi sing asiga Ukraine gi lan mi sing la riba mafam sing aduga thamna riba si kilometer taraga manga dagi kun phawdani Ukraine gi lan mi sing gi onasu anuba khusu kulai sing athuba matamda thunglagani hairi Germany na pitharakba anuba makhal gi sana kapa yaraba artillery Ukraine da thunglare Soviets da leiriba mioi sing lan asida awa chaitheng mayuk nalle
mafam adu thakna chanaba ising amadi gas leitre adubo electricity di leiri hairi pumping station manakta akan bamongda kuthongna bagi thawong sing chathaba hore hairi Russia ki lanmi sina city asida changsilakpa matamda Ukraine ge lambi sina maithiba lanmi sina maithiba pipa ngamgani thajari Soviet city asi control tawna bagi damakta akan bamongda sem sakre English ani taraga mari ki matamda Russia na sagatpa separatist sina city ase Sis Daurubani, Maduki Matung Tarpa, Ukraine, Lan missing a Mukana, Akan Balan Song Rabamatunda, and Okungam Hibane Hire. Artillery Kapsilakui Maholsing, Marweva, squads in the Tari, Slovian city, a sick Aktuna Bagidabak, Dargarweba Kongtangsing Punabak Baikale. Donetski resident governor Pablo Krilles Consul President Volodymyr Zelensky Gawari Tannakhre. Russia ki lan missing as in a bomb to caps in the netek Toroki Baseragashida, working space bomb cell. Shelter amadi hostel gi basement semkatuna emergency care gi dambak thabak tawba hogre lana si songna drigi mamang da Sobriang city asida mi lak amram hian leirame hauzik saruk mari topagi ambakta mafam adu da lehori hauzik evacuation tawbagi thabaga si yamna kana sathari adu balaibak thiba amram yam na kya adu balaibak thiba amram yam kya tadri adu city Tramorex tasu Russia na landa silakpa yana leire hauzik bamfam adu da oiriva atmosphere asi hena khudong thininga oiba phiba mama mayoknare supermarket amadi cafe na singbada lanmi sina punsinduna leibagi saktam sing ukhi namidang waram amadi ahingi matamda kilometer nifu dagi rifu mangarom lafa mafumda ahoba pokhaibagi makhol sing taba fangle Russia ki lanmi sing Slovak city naksilakpa asida Ukraine ki lanmi sina makhoigi position same satun leire Andagi matang khara asida authority amade army na city asing ngakthona na buhona bada marwaiba thodang lauduna mathau lauba mathau tare masiga chamana bathong da chromater chu sem sabagi thong sing chatari aikona Russia ki lanmi sing sangsilap ngai tun leiri adubo tasingwa mukti ekoi masel ana suna bagi lana si loisinduna santi thamba ngamgani ana city ki maran haike makatarakwa atopa pauda samudrada US amasung Iranian navy ki maratong khanakre Iran na jamna mapanggal muktuna leiba akuba samudra ki dambi Strait of Hormuz da Iranian Revolutionary Guard ke speedboat ama United States Navy ki lan ki jahaz amada chumring honjilak padage American sailors in a warning flare kaptuna tension jamna wangkat khare Iran ki Shia Muslim dharma ki sasan ngak sena da balairiba Revolutionary Guard amasung American Navy ki marakda khudong thiningai oiba thodok thok libasi Iran ki nuclear program ga mari laina Iran amasung world power sing marakda wari sanabada kumang choksin bangam daba amasung Iran na uranium enriched tawagi sang yamna hangalak tuna weapon grade ki maya Europe amasung international inspector sing na yengchan bagi thabak su hian na thingjilat ngai talak tani United Nations ki nuclear watchdog na phongdokiwa matungina Iran na hauzik makhoi ki lainung da leiwa for the facility da advance oiba centrifuge singgi anisuba set china duna uranium enriched tawba thorang tawre haire US Navy ki pau matungina cyclone class petrol jahaz US S-Sirocco amasung Spearhead class expeditionary first transport USNL chokta county na Persian Gulf ta sangnana bakidamak Strait of Hormuz ta holakpada Iranian fast boat hungamayok nake Navy ki Bahrain da base tawba mangasuba fleet na thatokiba video amada Iran ki high speed guard Bogamver na Sirocco tum tamna somring honjalake maduda Sirocco na hanjin na Hong Kong ki amasung naksilakpa matamda speed boat adu mamai laithoki haire flyer shot ka pagi makhol sta ki adu video adu do obade okhide Iran ki speed boat programmer adu Sirocco ki manakta meter ni fuga ma fawa naksilaki amasung thomjinna yabagi khudong thiba lahenke Navy ani ki barak tong khanaba adu pung amrom sathaki ana Navy dhaike garna tawkiba thong adu tek ta kaidana pamong da jahaz honbagi international standard yahudaba mane madura wakal lana chatuna thomjinna yabagi khudong thiba yamna hengalali aina Navy haike Vedevegi apun ba thau gon ba saruk manga thopagi amba puthok libi yamna maru oiwa akuba samudra lambi asida thok pathau asi mathangta Iran gi maikadegi khudaki oiba wafam amada phongdoraktre Iranian forces na samudra da khudong thini oiba thabak chathariba si aukiba thakara asida anirak subani aukiba mars mari dasu kar ke jahaz ahumna US ki lan gi jahaz singa pung ari romok nake
Nagalamorom dasu Taiwan gi land gi plane singna China gi land gi plane Tannakhre. China gi bomber jawba land gi plane kungama fanna ya defense zone lan paisala kibadagi Taiwan gi war plane singna paikaduna Tannakhre an official source amagi matungina fongdokle. Metha gi atheng basaruk tagi hawraga China gi land gi plane singna Taiwan gi air defense zone lan paisala padagi umkhana kibagi thawong sing toina thoktuna lagle. Taiwan ki khatang ba Pacific ki saruk da China ki land ke plan sing atuna paisala ki bani haire. China na di Taiwan si makoi ki territory ki manung chana leiba lamdam ki saruk ni haina claim tawri bani. Chinese Air Force and Democratical waina sasan tawri ba Taiwan da hanjin hanjin war plan sing pasin ba ki thawong sing atubak chathaduna lagla bani. Taiwan ki air defense zone ki khanong sup thang ba sarugamadi Taiwan na control tawri ba Waters Island ki saruk da China ki land ki plan sing atuna paisala gle. Taiwan na di China bo Grayzone की सरुक military activities hanjin hanjin chathar di han maral sire. China na khwai ki na hunana chathar ki mission as the fighter jet taraga taret amadi I-6 bombers taruk yauri. Loaded electronics warfare anti submarine amadi aerial refueling aircraft asini an Taiwan gi defense ministry ki mai ki haire. Aircraft kara amadi radars ki awang nupuk thangba lamdam ki saruk tagi paira khibani haire. China na faisala ki war flensing adu ki manung da electronics warfare amadi intelligence gathering aircraft yaure. Maka tarakwa atop pauda Sri Lanka da fuel crisis mayuk na khiba serakta parliament ki session da athing ba thangkre. Sri Lanka da thawgi crisis mayuk na riba asigi yenglaga seul asida parliament ki session min mari ni chumda pang thopa ki mahuta nominee da tension create an official source samada phangdokle. House ki leader oriba Dinesh Gonowar dene na haikibada miyoi million kungani thorum leiba island nation asida hokiba sahi omputra rongi matam asigi manungda khwaidagi sathiba oina economic crisis mayunari Sri Lanka gi economy asida pa thawgi awarpa chana than arba chinja ki mabal ka hena wangwa madi medicine leitabagi awapa mayunari abjik leriba fuel supply ki crisis asida parliament gi session asi akana banmin masingda phamna ba bare blokre ngasi parliament gi bifam chathakiba matamda main opposition oriba samage Jana Bala Wega Party amadi Marxist National People Power Party na government na economic crisis teng na bamadik jana kongtang lokat kidava aduba janing debu laduna session boycott tauge. SJB gi leader weriva Sajid Premadasan haikibada government crisis asi taken tawna na strategy wale. Maramado na parliament gi mifam jo akano banbit masing da famgadapni hawa wafam thamke. Government ko ina hausik leriba economic crisis asi solve tawna bagi thawang uba phangde aina NVP ki leader oriba Anurag Kumara Disanayak na phangdoki medha gi mai chalak pasarukta Ranil Wickreme singebo itat lebak asigi anoba prime minister oina khankiba matamda petrol stations in the thaw phangna bagi namakta kiu sangle bagi thawang sing hangalakli China na India ki lam khopsi lakpa amata yaroi ana national security advisor Ajit Dawal na khangankre China amasung India ki marakta leiriba ngamkhai ki matang ta wari sanariba adugi matang ngasi lebak popo numit national security advisor Ajit Dawal na sena phongdokre China na lam khopsi lakpa amata India na yaroi aikoina China ga gi marakta matam kuina dagi leraklaba territorial ki yanaba malai aikoina China da aikoi ki aning basing adu mayek sena phongdokre amasung lam khopsi lakpa amata ya thoktuna yengduna leiroi abasi makoina khangi anda Dawal na haike Ladakh ki Galwan da lisingani kunda nakal ani gi forcing marakta khothongna khanakiba adugi matungdagi mungnaba du taisina na balebak ani na military amasung diplomatic ki hoibo wari sanaba tangka kya pang thokre ngamkhoi ki mafum khara da nakal ani gi lami sing handok nakre aduba mafum aduda mafum phana lambi handok na bagi wafam di hausik su jana daba amalaire India ka mari leina China na bakhoi ki lam pak thok chok thopagi policy atu lepkhabra abagi matangda hanglakiba wangi paukumda National Security Advisor aduna haiki lisingani kunda karigumba pamda bathawdo khara thoke madugi manungdagi khara di ekona wari sanaba negotiation amasung kanna daksin duna jasinaba propang ngamkre mafum khara khaki di aujisu janar kadaba wale aikona ekoi ki honaba asi makhasa thaki kani masiga loinuna ekoi soidanabak mesing nasingda lainna bamasung aikoi ki ngamkai sing mafum fara ngak pangamna dabagi thawang madik sana leire Nangvok tang Ladakh India ka China ga ki marakta leiriba line of actual control LAC paring damung nariba mafum punabaki matangda mafung phana lambi handuk na bigi pandam madu fangna daba angan ba numit amada China ga mathangi senior commander thaki mifam pangtok na ba mieng thamli ana masigi mamangda New Delhi da phangdokrabani India China border affairs ki matangda working mechanism for the
consultation and coordination WMCC ki me kuntra ka mathoi da pang thoki ba mifam amagi matang da hangla ki bo hangsi ki pakum piraduna action affairs ministry gi wangangloi arindam bagzin makata na lehuroi pa janada basing adu loisina da banakal ani magna diplomatic amasung military channel singi kothang da khana taina basing makasa thaba yanare haike agnifat watho amanga ta thon ki basing singhana ba varanasi authorities na protesters sing da khangan ga dawri Uttar Pradesh की वाराणसी द एडमिनिस्ट्रेशन ना अग्निफट मिलिटरी रिक्रूटमेंट स्कीम सिंगी मतंग द हिंसा की प्रोटेस्ट सिंग द यावकी फिसिंग द मसा खांग तोना द थबक लौकले अमसों पब्लिक प्रॉपर्टी द अटैक गाय थोकी बदकी मांग की फिसिंग द मखोय दगी सिंगत अनगनी आना ऑफिस लमनंग सी हाइग्रे डिस्ट्रिक्ट मजिस्ट्रेट काउंसिल राज शर्मा जुन तरह द प्रोटेस्ट सिंग द बस कुंट्रा ग तरु अकाय तो थोकी अमसों सेलोइना लुपा लाख तरह गनी थोय लिसिंग तरह ग तरेट मांग की हाइगे Masih mari lainana ojek pawda miui tara kun gadaret fare. Yang ada tu seru yaki pada zaki bagi demak atau miui kamerom su masa kang tole ana mangai ke. Protest itu the public property the sogan badagi amang batu makoi authorities na lapor kani unofficial adun hai ke. Asigum bathabak sing the yaw miui sing atu ge hen ba I pau sing atu government employees sing balance ki khungka gilam namda. Aron balikun sing dagi amasung atai district sing officer sing dagi khongwali ana samangai ke. Naharol sing da apel tawrodun Mr. Sarman haike mahoi gi tungi punsi makan bayaba asigamba mafam marang khang taba thabak amada da jawroi dabani amasung makoi lana lamjing khaloi dabani karigamba makoi na aina jada ba thabak makal amacha tharamba tarabadi amasung pharabadi makoi government thabak sina khaloi amasung public property da mangliba atu ki damak da makoi ba singani ana mang haike makatarakwa atop manipur gi pauta manipur da so land for job scam labor thikat kadabani Manipur की सु लैंड फॉर जॉब स्कैम लेबर थिगलो आने लेबा कनबा आहलोब जायकालोब ना थादोरपा चेरोल मन हायरे लोबसिगि लुसिंगबा ने फ्रॉम नुगांग बना खुदि पिदोना थादोरपा चेरोल सिन हाय बालेम न थोरिबा थावदोक वाथोक सिंग स्टेट असिदा सुतम थोगे नविलान मेरा वाइबी इहो अबसबा की मरम द थोकिबा मेयत मिनाय नबिगी काय खुनबा मखन बिरगा हातोक पिखिबा असिन सिंगबा काहनबा थोंग सिंगि मेउक्ता चांगसिनगिबा इमा सिंगि फी थोंगदबगी खोंजंग न सिंगबा मालेम द तमथिन नोइबा खोंजंग सिंगि Pakhangba khonggol loan kauba matamgi khonglai takpa puya de jawriba lamlai ma magak jona mamal hallagani abadi leba kasida popa midai chanu ke ana mathwai thaduna minai hoiba ki mamal hallagani abasmak thogle sana khona bagi lamda su tongan tongan pamasan hakaya malemgi sentharaklib iselda iramdam sisu saruyari abada laloi asumna afa thabak singda malemgi thak da saruyaba ngambagom adai tayuna bathong singda su lamdamji adumak saruyari marammasina lamdamasida handak Phong policy sing the India ki asoba state Bihar da thoki ba thodok land for railway job scam CVR na case asigi matang da RCD ki safe ki mata da kudam changdam khara phang badagi kumjali singani kun mathoi gi September kulhum doi da preliminary inquiry restart ta hoke case asigi maroi ba maram di RCD ki chief asina thabak thiri ba miyoi sing da lambiyo nang ba railway da group D force ki thabak pi gani anami ho handuna lam ka thabak ko na khiba sene Housing Manipur की वाफम लाखपददी बीजेपी की लेंगक लाक्ट्रंगी की ममांगदा असेंबली कॉन्स्टिट्यूएंसी खरा की मियांगी भूत खराना मथक द हारी बेसिक मानब मुंगद लेंगा की थबक थीरब मियोई अदु की लमगा लफम को वनखिब लाइकी अने मियाम गांग नखिब ताब फंगनखिब की वाफम लाइकी मरमसने स्टेट असि की असेंबली कॉन्स्टिट्यूएंसी खरा द सिंगब थोंग थोकिब लाइब्रा हाबसे लेंगा द टिकट पिब चुंगनी मियाम न गांग न हाबसी असुंब खरा ति अतुम यावी हाबसे लाइफा कनब हलु की ओइना थाजै हाइरे अरबिद कंटेंट सिंग असि की मरोइब पाउ खरा असि पाउ तमजरिबा Manipur local news YouTube channel asidagi yang diri bapana bapathaga sari channel asana tumda kadar badi subscribe to video subscribe to video like and share to sukawi gulu amapo amakana thaga sari